पाउचेदी यंफोप ओइबा मरोइबा पाउ खरा अपडेट तौजरी यूनियन होम मिनिस्टर मणिपुर लाकदोरिबा असिदा पॉलिटिकल पार्टी CSO सिंगी मिसुंगा उननबा सिनबियु यूनियन होम मिनिस्टर अमित शाह मणिपुर था असिगी कुंतरेत लाकदोरिबा असिदा मणिपुर लेगा के मिनिस्टर अनबिरेन मणिपुर लेरिबा पॉलिटिकल पार्टी सिंग MLA लेबा लेतबा MP लेबा लेतबा अमदि सिविल सोसाइटी ऑर्गेनाइजेशन सिंग मिहुचिंगा उननबा प्रोग्राम अमा थंफम थोगी आइना यूनाइटेड फ्रंट मणिपुर की कन्वेनर सबुंगबम प्रेमचंद्रना खुदेक तौदुना थादोरक सेरोल अमना हाइरे सेरोल अदुना मखा तारादुन हाई यूनियन होम मिनिस्टर BJP की यूनियन मिनिस्टर BJP की होम मिनिस्टर नते भारत पुंप की होम मिनिस्टर ने मणिपुर की चीफ मिनिस्टर BJP की चीफ मिनिस्टर नते मणिपुर प्रजा मियोई लाख कुंथ्राउमदोय रूम की चीफ मिनिस्टर ने हदक अमित शाह की मणिपुर की खोंगचत असि मणिपुर की ओनेदी जामना मरुइबा खोंगचत अमनी हाइना यूनाइटेड फ्रंट मणिपुर ने लवे मणिपुर लेरिबा पॉलिटिकल पार्टी सिंग अमदी सिविल सोसाइटी ऑर्गेनाइजेशन सिंग अपंबा मणिपुर की कंटेंट होम मिनिस्टर दा खंगनबा हाइबसी यामना मरुओय यूनियन होम मिनिस्टर अमदी मणिपुर की चीफ मिनिस्टर नमदु खंगबियो मणिपुर लेरिबा पॉलिटिकल पार्टी सिंग मिहुत सिंग अमदी CSO की मिहुत सिंग उननबा लेगाकना माकी खोंगचत असिदा प्रोग्राम अमा थंबिनबसु सेरोलदना मखाताना फंगदोरकले नागल मरोमदा यूनियन होम मिनिस्टर लापकी खोंगसेट कमरी लेना इम्फाल ईस्ट इम्फाल वेस्ट डिस्ट्रिक्ट पुलिस लौकलप सेक्शन थौरंग की सरुक इम्फाल वेस्ट डिस्ट्रिक्ट पुलिस की CDO याउना सिविल पुलिस खुदपु अमना निगोमबगी अकोइबा अमदी ngaगी फार्म याउना जुमथोंग खुदिंगे चंगदुना सर्च ऑपरेशन चथखरे इम्फाल ईस्ट डिस्ट्रिक्ट पुलिस सेक्शन थौरंग लौकप एडवांस हॉस्पिटल की अकोइबदा लेबा जुमजुमदा चंगदुना थीबोंबगी थबक चथखरे ड्रग लालोनबा नुपा अमा नापना सोसानपुर की तुइमांगदगी फारे लमदम मसीद मायका बचिंजाक लालोनबसिंग पुलिस अमदी असम राइफल्स लेप्तना फागलबसु इम्फाल मोरे लंबी अमदी इम्फाल तिदिम लंबीदा ड्रग पुथोक पसिन तौबा लेप्तना चथरे ngasi nungtil pung mari rom tabada chapchapa pau oma phangbadagi narcotic and affairs of border police force napna sochanpur tidim lambi ki toimangdagi mai ka bachinchak drug heroin powder ka konana nupa ama phare napna heroin powder ka konana faraba nupa adagi maming thanglet dongel sai kuthraga maga apok leikidaba thanglun dongel kawe ma kangpokpi district ki loibol khunokda leibane haujikna sochanpur khulon phai khulda leibane mangon dagi heroin powder gram sahum humdra namna phagat khibaga loinana makhata na thigana ba case amasu lakut khre aire atopa pau amadana Pakistan ki drone na thadarakba grenade taraga mathoi BSF ki lan mising na lakut khre Pakistan की बॉर्डर लालग पंजाब के गुरदामपुर डिस्ट्रिक्ट पाइसिलकी ड्रोन अमना थाथरकी ओरमगनी आइना थाजबा हैंड ग्रेनेड तरागा मथोय सिक्योरिटी फोर्स ने फंगले आइना सीनियर पुलिस ऑफिसर अमना निथौका बिट फंगदोखरे ग्रेनेड सिंह अदु पाकिस्तान की रावलपिंडी दे लेबा ऑर्डिनेंस फैक्ट्री अमन साबनी हाइबकी थाजबा लई प्लास्टिक बॉक्स अमदा पैक तौबा अर्जेंस टाइम SG-84 सीरीज की ग्रेनेड सिंह थेंगरखिबदु ते लालौबसिन सिननबगिदमक हौकिबा था तरामंगा असिदा बॉर्डर लाना लेबाक असिदा खुसुको लेके लोन थाजिलकपदा फाखिबगी थौदोक नेपाल की मनुंगदा अमनि आइना पंजाब पुलिस के सीनियर ऑफिसर अमना फंगदोरकले एरजेस SG-84 असि मीटर तराफाव लापा जोदेक थांगदेक जायथो हंदुना पोखायनबगी रेडियस मनुंगदा लेबा टारगेट सिंग चाउना अमाग अता थोकन बंगमगदबा मौंगदा डिजाइन तौबा एंटी पर्सनल फ्रैगमेंटेशन ग्रेनेड अमनि ऑस्ट्रियन फार्म अमना छाबा एजेस ग्रेनेड असि कुमजा लिसिंग अनि निपान के मुंबई स्ट्राइक कुमजा लिसिंग अमग सापन मरफुद्रा हुमदोय की मुंबई ब्लास्टिंग अबसुंग कुमजा लिसिंग अनि अमगी पार्लियामेंट अटैक जाउना इंडिया दा असोबा अटैक क्या सथगे बद सिनखे ममांग द रावलपिंडी की वाहक कैप्टनमेंट ऑर्डिनेंस फैक्ट्री ना हाई एक्सप्लोसिव ग्रेनेड सिंग सानाबगी अयाबा पे पाइखे खुला यामना पुबंग अंबा चाइना की ड्रोन सिंग की अपग्रेड तौरबा वर्जन सिंग पाकिस्तान की इंटर सर्विसेज इंटेलिजेंस ना लैनब होनबदा लैरे आइन इंटेलिजेंस एजेंसी ने सिक्योरिटी फोर्सिंग द वार्निंग तौखिबा मतुंग चेउल खरा कानरगा ग्रेनेड सिंग अदु फाखिबने ग्रेनेड सिंग अदु पंजाब पुलिस ना नोंबाइचे नुमित की अयुक्ता गुरदासपुर दा थीबो हुंबा चथावदा फांखिबने लैगाकना डॉक्टर सिंग स्ट्राइक तौदनबा अकनबा वार्निंग तौखरे ऑल मणिपुर हेल्थ सर्विस डॉक्टर्स एसोसिएशन की जनरल सेक्रेटरी डॉक्टर टी नीलकंठा सिंहाना स्टेट असिके मणिपुर हेल्थ सर्विस ऑफिसर सिंह इमरजेंसी सर्विस लेब नबंगारंग खंगनखिबा अदु येंगलक मणिपुर लेगा की एडिशनल डायरेक्टर ऑफ हेल्थ सर्विस मैन पावर डेवलपमेंट डॉक्टर KS हसी कुमार मंगांगना खुदे पीदोन थोकिबा मेमोरेंडम अमना ऑफिसर्स इन स्ट्राइक संचिंतन सेक्शन 1 थमखरे लेगा की अथिंग बसी दुखायर बदे एक्शन लकुटकनी आइना खंगनखरे ngasi thokiba memorandum adu da palle bo wafam de Manipur lega ke home department na haukiba December taraga mapan da thokiba order amana all Manipur
Health Services Doctor Association ki khongjang changchenduna lega ki makad lairiba health service ki thabak thoram singda apan ba piba natragana akai atoi thokan ba yabagi phibam lakpuna madu tawdana ba athing ba thamkibane order adugi matuk in Manipur Essential Service Maintenance Act 1984 ki section 3(1) gi makada amade section 3(4) gi matung inna essential service ta thabak toriba employees na strike to ba yaroi masigi athing ba si thogai thuna khongjang changchen ba tarabadi madu logi wangwada oigiri aina phangdokibane Nakalamaromda da Ching tam Nungsinare Laoramba CM Kamjong da Changhankhidre K.Ranjit Laigak pada thamoi sengdabadagi machinda Ching tam Nungsinare aina Laoramba Manipur ki Chief Minister Kamjong da Changhankhidre masimag ikai ningai aina sugnu Assembly Constituency ki MLA Ranjit na phangdokre hanadagi hona BJP da sawatun lakiba sugnu Assembly Constituency ki marung chanba Kaksing kuna ward number 5 ta leiba imung kuntare ki Mioi sing nauna Indian National Congress ta yarok pada makhoibo harau taram ok pagi thoramda waphamasi MLA Ranjit na phangdokhibane K.Ranjit amakha thana hai lega kasina go to hills ki saruk ama oina Kamjong da state cabinet ki mifam pham gare aina sem saba punwak loi ro batungda pangthokpa ngamkhidaba aibasi laibak thibane official sing mafam da hingdek tuna sinlang bapom loi loi ruga athing ba thamlak pada cabinet mifam phamba ngamkhidabani aibasi jamna na khai senge Handaki Thoudok asigi maru iba horukpam din nampu da lengak siam khrabam batong komja lisik ani taraga tarik ki April 13 da ukul da pangthokiba okpagi thoram amada lup amana pirakhiba memorandum adugi sapjaba pokum pikidaba adunane memorandum aduda naga pestol da ayet papigano Congress lengak matamda ahenba district tarit semlamba adu chanhanbigano aiba yauke madura se minister na pokum amada piramdana alakibane mana pokum amada piram kidaba aibasi memorandum aduda jawriba demand sing yare aiba sat manake Hausisu naga pesto asigi warushit lakpada Manipur asi kari pibam da lakpagi aiba asi tambangam dribane maram asida lengak na sinda panglaw lauraga thabak tawba saba yaroi amati mamagi lengak hunbagi thabak asi tawpiro ai namak na makha dakhe lengak asina paikat ipa war on drug campaign ki batang da palladuna K.Ranjit na aike campaign asi thamoi sengna paikate war on drug haibagi mohut business on drug haibana batik jabane handak lupa crore kya ga loinana phagat kiba lukhose jawbo maral leite haina thadokiba asi yamna leibak thibane Kes asi aurakpadagi ahuna Congress Party na aroiba achumba well phangloi aiba asi khangbadagi Assembly da CPI da sinana bakayar khanna haikhrabasu lenga asina thoksa khidabane madugi mahut case asi asumba well puthokna bahot akiba napki additional SP maram sadana transfer tawkhibane Carda Kani budun lakpa Mioi ahum phare Besnopur police ki khutpu amana ningthaukhong bazar da asat auk check tawbada Maruti car angangba amada lakpa Mioi ahum dagi Kani Kg.27 gram chawapan phagat pangamkhre Thoudok asi ngarang nubidang pung nipan makhairam tabada Besnopur police ki team amada lambi da lakpa Mioi sing check tawbagi thabak chathabada angangba machugi Maruti Suzuki Wagoner number MN01W7421 da Mioi ahum na putuna lakpadagi phagat pangamkhibani aire Paraba Mioi ahum adudi Thongaulen tawthang sahi kunthagani thoi apokpa solen tawthang Helen dongen sahi nipu apokpa lonkam dongen amadi Heleng dongen sahi yangkai mapureba John dongel ne Makhoi ahumak saikul bazar da leibak ngaktani aire makhoi ahum makhataba wang bahung chathana bagidama Besnopur police da sinakre Maragasida accident da car mai jaktuna Mioi manga sire Yamna leibak thiba Thoudok amada Uttar Pradesh ki Jamuna Express we da car amaga truck amaga thenggainabada car adudu tonglakpa Mioi manga pakhingna mai jaktuna sire Thoudok asing asi ayu angan bada car asiki mayokna bada lakpa truck amaga thenggainabada thogibane Thoudok asi bamit na uhawbasing na phangdokpagi matung inna thenggainaba aduda car adu maina chakalaki adubo police amasung fire brigade ki team singdi pung amarom leiraga laki aire car adubo mai jalak pamatamda car aduda tonglakpa Mioi sing aduna mateng pangbina laurakhi adubo kana amadana kanbina pasanglakhi de aire Pawasina makhatana hai hariba truck adu Nagaland number oibaga loinana aranba side ta thawjilakpadagi Thoudok adu thokibani aire car adu Lucknow dagi Delhi da lakhibani aina pawgi likhul asina phangdorakle Nakalamaromda Jammu Kashmir gi DDC Mikhal gi phal laukthokpada BJP na mangjal thare Jammu Kashmir da handak ta pangthokiba district jani marfu gi DDC Mikhal gi bot masing thiba haukibaga loinana haujik phawbada DDC sama yangkai mapan gi phal laukthokpada BJP na yangkai bathoi pangduna lead daure National Conference na kuntraga manga PDP na kunga taru Congress na taraga taru pangduna makok mathang amadi serial oina chatle bot masing thigada wat pana kanana khwaidagi masing yamna kagadagi aibadudi haujik phawbagi oina khangba ngamdre atopa paw amadana mutant strain gi kinaringeida Delhi da Thunglaba London flight da taru coronavirus positive oirmle coronavirus ki Anouba mahik ama UK da thengnare aibadagi akiba poknaringai charakte India yauna
Leipak Kiana Dong Thak Lambi Tingchen Kiba Marak Tangasi, Ayuk British Airways Brand Ama, National Capital Delhi da Thunglaba COVID-19 test of Kre Aduga, Ngarang London Dagi Parakiba Air India flight Tong passenger Taruk, test over the positive over Tengai Aina official Powder Aire. UK Daki Lapa passenger Punamak Airport test of Gani Aire. Positive or passenger Tarukmak Air India flight Adumak the Puna, Sani Humpukatur Tong Minapani Aduga, Ngarang Nubida Puntara Minute Nifu, Delhi aeroplane from the Tungane. Delhi da passenger sing test of Bagi sample sing National Center for Disease Control for Research the Thagani Aduga, Makhoi Punamak COVID Care Center Tharagani Aina, official Paulo Rudder Agency the Thadorapa Powder Aire. WHO na mutant strain ki mahik asi sa da humpra phopuyong na sadok pangami aduga leipak kya da jawre masi hanbada UK da September tha da thengna khibani aire aroi bada content sing asi ki maru iba pau khara asi pau dam jariba Manipur local news YouTube channel amadi Facebook page asi dagi yengbir bopna mak pathaga chari channel asin adom da kana rabadi subscribe taw bi tripasing na subscribe taw bi ramul loinana like and share taw bi kaw bi group number po amaka hana thaga chari